India ga ceasefire matung Pakistan da emergency lauthokre. Pahalgam attack matung India amasung Pakistan lebak ani ki marakta kan balan chatharingai manung Pakistan ki manung channa leiriba Beluchistan da mafam adugi lal hawluk group ama oiriba Belas Liberation Army na Metara da army ki camp yang khaimathoi da attack chathaduna Mangochar city loksinduna independence lauthokre loinana UN da peacekeeping force tharaktuna independent country ama oina recognize taunaba taksinkhre masina Pakistan manung da asoba irang mayoknare amaromda Pakistan amasung Indian lebak ani ki marakta ceasefire lauthokduna nomai kamna ba amasung air strike tawbagi thabak pumlep lek khrabasu Indiana sathagiba cervical strike aduna Pakistani military air base kaya chauna mang takpadagi lebak aduda emergency lauthokre source amana hairibana operation sindurgi manung chana Indian Air Force na metara da sathakiba air strike ta military site tara mathoi gi mathakta chauna amanga da sathaki Rafi Kui Murid Nur Khan Rahim Yar Khan Sikur Junian Pasrur amasong Sialkot ki air base sing park sana amanga ta thoki airport sing asigi runway sing collapse oibana plane paikhatpa yadre air defense radar system su chauna amanga ta thokre maraksida India ki prime minister na operation sindur mai pangna pangthokra matung ihan hana leibak asigi miyam da piba mahaki address amada Pakistan na terror amasong talks ani asi punsinaba yaroi haudigasi lan amasong terrorism ki matam nate India ki maikede ge santi ki oiba khongthang sing sagali adubu Pakistan India da terrorism amadi akiba pibagi thawong sing satharaglabadi madu India na sabchana pakhumpi gani haiki Churachandpur district ta nomagi tangai fadaba pochai sing phangdabagi khamthengna ware pochai khudingma MRP gi mamaldagi sada kundagi nimpu phawbagi sangda hengatna yole Kanglu ki irang mayoknariba Churachandpur district ki miyam nomagi tangai fadaba polam sing phangdabagi khamthengna awaba mayoknare Jana thangnaba polam sing MRP gi mamaldagi sada kundagi nimpu phawba hengana yole Guwahati Dimapur natraga Aizol da cement bag ta lupa chahum yankhai dagi chamri phawba pibadu Imphal city dagi kilometer humra rom ta lamna leiba Churachandpur da bag ta lupa chatret yaure Nongju thagi matamdadi masidagi hena awaba phibam da mayoknaga dawri Manipur ki South Hill district ki manung chaliba maruina Churachandpur Chandel amasung Tengnopal da leiriba miyoi sing nomagi tangai fadaba changraba yadaba polam sing yauna thaugi mamal ka hena wangbana sel thungi awaba mayoknare Churachandpur district ki khwaidagi maru oiba pochai sing puthok puchin taunariba Imphal Churachandpur highway su Kanglu ki irang asina maram oiraga pochai puchinba yadri masigi atopa lambi oina Mizorangi capital city Aizol dagi kilometer chaniga marfu rom sangba singi yamna khudong thiningai oiba lambi gi saruk sing phawraga Churachandpur damna pochai puchilakpada lambi gi khudong thiba kaya su mayoknari lambi gi phibam asi ka hena phatabada natana akhuba slip chatpa amadi landslide singba kaya mayoknaba Aizol dagi Churachandpur damna malpuba truck sing laknaba honabada numinini amasung masidagi hena changi Mizoram amasung Churachandpur ga laiminariba tuibai turel mathakta Sariba yot ki thong asisu yamna condition faba oibadu oidabana akaknaba volume khaktamang haglaga truck sing lanthok lansin tawri Churachandpur kaithel da bender family basingna phongdorakibada sahi amagi mamangda seng kedi da lupa yankhai pirambadu haujiti seng kilo da lupa humra yaure gyasi mamal su chada kungi sangda hengale alu kedi da lupa nimpu tilhau kilo da lupa hompu aduga singna kedi da lupa sahum piri MRP tharaga lakpa mapandagi pusilakpa pochai chingsu ipong phongna chada kundagi nimpu phawagi sangda hengali masina miyam awabada kham thengle hairi Arambai Tengol gi PRO Robin Mangang khorakpandagi dela khochage India Pakistan landabu oiro maitai kuki landabu oiro laikhidraba athawba khudingmakpu khwaidagi awangba thakta Ekai Khumnabu utchari yamna thamoi chokpadi India Pakistan gi landa laikhidaba athawba gi imung manungdadi leibaki famnaiba sing chatuna awaba phongdokpiba ujai aduga kukina landa raktuna khwatina hatpi khraba sing amadi lanfamda laikhidraba police amadi khungakpa kaya achidi tumit kang oina ubagira kari khanbagino nongmata wahai amata su haibide chatpatu chatpide asibadadi politics sanabigano yam pende haina Aramai Tengol gi PRO Robin Mangang khorakpamna nungaitaba phongdoragli Pakistan ki attack ta laikhidraba BSF personnel Deepak Singha khamgi mafamda miyamna aroiboina haikaleka tamduna Ekai Khumnabu utkhre Haukiba megi tang tara da Jammu and Kashmir RS Pura sector gi
Kharkola border outpost da Pakistan drone attack chatharakpadagi laikanaba ngamdana laikhidraba BSF constable Yaripo Yambe mathak lekai dagi chinga khamtipaki hakjang ngasi nungthil pung amarom tabada Imphal airport ta thunglare laikhidraba BSF personnel asina Imphal airport ta hek thunglabaga red laying ceremony pangthoktuna Manipuri Governor Tade Korounganba Bahala yauna sangnai miyoi sing amasung makok thongba official kayana laikatuna Ekai Khumnakhre utki thoromaduda Manipur Sarkar gi Chief Secretary BSF ki DG tongan officer sing tongan political party ki MLA sing saruk yaki laikhidraba constable Deepak Kumar airport da red laying ceremony pangthoklaba matung mahaki pongna famlamdam Yaripok Yambe mathak lekai da aroiba mathau mangam pangthokki thoram aduda sumiyamna mahaki mafamda aroiba oina Ekai Khumnakhre utuna haika leika tamki Panba yabadi Pakistan chatharakiba attack aduda laikhidraba BSF ki constable Deepak Singa khangi imung manungda Manipur Sarkar gi makedagi lupa lakh tara ki ex gracia piragani haina laukthokrabani Raj Bhavan Imphal na Facebook ta thagalakpa warol amana hairibana ex gracia gi senfam asti Major Laisram Jotin Singha Ashok Chakra scheme gi makhada pigadabani haidi Amaromda laikhidraba BSF ki constable asigi mayumda ngasi ayu former Chief Minister N Biren chatuna imung manunggi awabada saruk yakre khongchat aduga mari leinana former CM N Biren laikhidrabagi imung manungna thengnariba awaba khudimakta saruk yari laikhidraba Deepak Singa khangi mathongna mrengjel amasung mahaki kathokpagi thongna adu awangba thakta Ekai Khumnabaga loinana Kangamdana ningsingduna laihauragani mahaki thawai mirelna mapugi nakta ingna singna potharaba oidasanu haina social media da thagalakpa warol aduna hairi former CM gi khongchat aduda Andhra Kendra gi MLA T Hai Syam Kumar amasung BJP Manipur Pradesh gi General Secretary K Sarasu saruk yaki yamna pungning nungsiningai oiribadi laikhidrabagi apokpa mapa singa kham Bon Bihari na mahaki masana laibak asigidama kathokiba adukidamak chauthokchaba phawi laikhidraba Deepakna Englishingani kunmathoi gi April da BSF ta join tokhraba matung mahakna imungi barpuma puduna lakhibani haina thamoi sokna phongdokki ngasi jontana KNB amadi PDF ki camp da air strike tawduna bom thadakre hairi Sagol Chem Sana Tombada NIN na charge kya pansin ba yaning de haina wakat mifam chathakre haukiba tang 13 gi ayupung 13 makhairom tarakpada NIA gi team amana Thawal Police Station gi manung chana leiba wangbal maning lekai dagi Sagol Chem Sana Tomba sahi kunmari apokpa inaw bibu NIA na faraga tongan ba case kaya pansinduna maral sijinaba honarakpa bu yaning de ba phongdoktuna ngasi wangbal kaithel masada miyamna wakat mifam phamduna khongjang sankre khulngakpa fabi yaning de khulngakpa da paliba case khudimang handokadabani Sagol Chem Sana Tomba condition amata yaudana thadurakadabani amasung misam phaba yaning de haina placard amasung banner sinaba yauna kholau kaya sulauki khongjang aduda saruk yakiba M Malasana Kaubi Maira Paibi amana phongdorakibada Sagol Chem Sana Tombada tongan ba case kaya bansinduna maral pinaba NIA na honariba si pende Englishingani kulhumdogi me ohungi matungda khulngakpa ama oina thokibani haudiksu khulngakpa ama oina adumak chali NIA na pansiliba casting asi maram chade miyamna su yaba ngamloi Kuki na midai macha kayabo hatkibada NIA na case panduna Kuki amata phaba tade phasu phade karigidamak maitai bu khulngakpa sing khaktada khanduna fanaba honaribano Sana Tomba bu condition amata yautana thadokpirau natrabadi Maira Paibi amadi club singna akanba khongjang kaya sangchilagani haiki Arambai Tengol gilusing pural Korounganba Khuman da geb de lokhochage aikhoi gi ena lining da yetnariba pumna magloi sinduna amatoina chanaba ena lining gi lob mai chau mai no sing aikhoi etina athubada unana ba sinjerakani masida laghauda yahoudaba singna makata na marai turai yena khotpa amata yararoi punsinsi haibada yaraktaba singdudi ena lining nusibana te manghanbani haina phongdokhi